1948 matamgi warini. Matamdo laurok pantha horakpa matamni. Chinglemba labukta satnaba haidana ayuk nganta haugattuna imungi thabaksing ado loisili. Yum ado kanasu leiba nate mathanta naitum oina leiba oibanina thabak pumba tawsilamduna mangon machida yaliba khudai du lauraga mangak samda hairap yansili. Aduga thong ado lonsilamlaga sangoida leiriba cycle do inthokladuna lakli. Lambidasu sangarida phau purakpasu yauri. Lambida chaliba misingna maabu ubada kauramdaba yaude. Manasu thengnaba misinga wari tawduna lakladuna lau yaigadaba mafamda yausilakli. Laurigi nakalamada cycle thanamduna mayam leiriba domda changsilakli. Aduga phau yaineba chairongama paiduna phau lokli. Mayamdo awa pothanaba oina phau yaina khulang isai sakpasu yaunarakli. Mayamdu phau yaibadu wanaraduna pothari. Mayamdugi maraktagi mamanaba amana. Ita, kaino di am thenglaidubo? Kaidauraga leige nangbo? Chinglemba. Oh, sangga leirure. Adunani thengaise. Ado ita, noidi kayang kuiraga lakpa? Mamanaba amana mo hairei. Aikhoidi kuireda. Ayuktagi lai. Ado ita, kaino mahangine. Hoi, hango. Kaiwano. Nangna lairik tamisha. Nungaibro? Khangdeda. Atopa mamanaba amana mo hairei. Ado ita, akoidi iba baba khara khanghaubase sinatana ka henasu khanghaude. Atopa amana mo hairei. As yarese lairikki matangse tose tilai khumbi chureba. Ado ita Chinglemba, lairikna lairik oikhrasu nupi amatangdi koisiludana. Talle nupi kaina. Talle hairaga wangi abena nutigi noida laidu kaigino badadi. Adudi ichamjamna aigi tengpangba lakpani. Ichamjamna pakhangna thanta leiba yumduda leisabi mana lakpa haise hekta yabrane. Chinglembana. Itaw, noina wakhaldo hena khanjili. Wakal phana khalladi adum phabani. Phattanabu khalladina adum phattabani. Yengune itaw. Wakal phattana khanbagi leikai sida irang thokliba myamse. Yengu thajadraga maning leikai gi itei machaubiga mamang leikai gi tada thamboga se ichamjamna machil mopadauna loina zabani. Aduda mayamsina wakhalana khanbagi mara leitraba itei machaubiga tada thambogodo khul sidagi tanthoki. Si phariboba. Jumita. Aikhoina wakhalana khallubadagini thokriba singado. Adoita abedo masakti phajai oiba. Masaksa dum phajai nupi amoibagi karisu wate. Ado ma oina koirodana. Heraita madi ichamjamna khali ko aina. Yaro ichamjamna khanbaga yaro ko. Aikhoi saida magi pukning khangtholaki. As hangunu ko karino khangdi noisidi. Migishu khangna sanaba leijaramgani. Adumna makhoi masel wari sanaringai ahal amana. Lao khara watlise warasu wana loisiminarasi. Ahan aduna haibagi matungina chairong singdu pairaga thabak makha chathari. Phau yeba loibaga morada hapchiladuna sangaida hapkatlaga kakhatminarakli. Phau adu abi hoigi phauni. Abisu mayam lakpagi sanabani haidana chaloli. Magi manakta mamanabi amani sumateng pangli. Chadu loidribo. Loiri. Kainoda nupi sing asidi yam nungaiba maliko. Abe nokphet tawna khumnei. Khangdeda. Karigi khangdaba? Khangdabaga yaroiko. Ado nang da Chinglembado nungsibro. Nungsibagi natro. Leisabi aina ikai kiwang malana pakhang magi mayumda chattuna mateng tawbiriba mayamse. Hoine, mateng tawbibrabune. Aikhoigi leikai misingsina marolama wakhal phabanina kaina amu katpidana ko. Abena mu hairei. Kaina katpadana phatro. Adoyedi lohongbagi pesa sutingre. Abegi mamasu chakumda changsilakle. Hai, noibu loidribarane hei. Wari sanaraga leiridubo. Loiri ma, mi kya lakani haige. Kayambu yamugano. Mi 10 mangaida. Ado chanabadi kaiki semagi noibo. Ima kelisanaga singju amaga tawri. Phare loisinaba tawko. Mi lakpana hani. Abi hoigi thonggandu shan gari changlakpa yabana makhoigi konthongdo hangdoklaga thami. Ngaihak leiraga phausu karakladuna mama oibi mahakna duk thaumai amadi khoiju lekham thadokladuna
ꯄꯨꯔꯛꯂꯤꯕ ꯐꯧꯁꯤꯡꯗꯨ ꯑꯣꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯐꯧꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯀꯩꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯣꯝꯕꯅ, ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯆꯥ ꯊꯛꯈꯣꯀꯣ꯫ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯐꯅꯤ ꯀꯀꯥ꯫ ꯐꯧꯁꯤꯡꯗꯨ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯈꯨꯠ ꯃꯁꯥꯁꯤꯡꯗꯨ ꯍꯥꯝꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯕꯥꯔꯇꯤꯟ, ꯁꯥꯄꯣꯟ, ꯐꯗꯤ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯁꯤꯡꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯆꯥꯅꯕ ꯑꯃꯗꯤ ꯆꯥ ꯄꯨꯔꯛꯂꯤ꯫ ꯑꯕꯦꯗꯨ ꯏꯃꯨꯡꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯒꯤ ꯆꯤꯡꯂꯦꯝꯕꯕꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯛꯏ꯫ ꯋꯥꯈꯜꯗꯅ ꯈꯜꯂꯤ, ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯕꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯅ, ꯗꯥ ꯆꯤꯡꯂꯦꯝꯕꯁꯤ ꯌꯦꯡꯉꯤꯔꯣ? ꯌꯦꯡꯉꯤꯅꯤ꯫ ꯑꯗꯣ ꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ꯭ꯔꯥ? ꯅꯨꯡꯁꯤꯔꯝꯒꯅꯤ ꯀꯩꯅꯣ? ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯁꯤꯗ ꯂꯩꯃꯟ ꯑꯣꯏꯅꯕꯅꯤ, ꯃꯌꯥꯝꯅ ꯆꯥꯏꯔꯝꯃꯤꯁꯦ ꯂꯣꯏꯁꯤꯜꯂꯨꯁꯤ꯫ ꯁꯣꯝꯗꯅ ꯆꯥ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯃꯌꯥꯝꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯆꯠꯀꯦ ꯍꯥꯏꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯇꯣꯝꯕꯅ, ꯏꯕꯨꯡꯉꯣ, ꯆꯤꯡꯂꯦꯝꯕ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯀꯩ ꯍꯥꯏꯒꯦ ꯀꯀꯥ? ꯃꯥꯡꯒꯣꯟꯗ ꯐꯝꯃꯝꯃꯨ, ꯑꯩꯅꯦ ꯊꯣꯡꯒꯥꯟꯗ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯎꯒꯦ, ꯑꯗꯨꯒꯅꯦ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤꯀꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯂꯤ꯫ ꯌꯥꯜꯂꯛꯄ ꯈꯨꯗꯩꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯨꯃꯥꯏ ꯑꯣꯏꯅ ꯍꯨꯝꯂꯤ꯫ ꯑꯕꯦꯁꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯧꯔꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯗꯥ ꯆꯤꯡꯂꯦꯝꯕ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯍꯨꯃꯥꯏꯗꯨ ꯍꯥꯏꯅ, ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯑꯣ, ꯋꯥꯔꯝꯃꯅꯤꯌꯦ꯫ ꯋꯥꯗꯦꯗ, ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯗꯣ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯁꯤꯗ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ꯫ ꯆꯥꯔꯔꯣꯏꯗ, ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯡꯖꯔꯨꯔꯒꯦ꯫ ꯏꯁ, ꯊꯣꯡꯕ ꯍꯩꯔꯅꯤ? ꯍꯩꯅ, ꯅꯪꯅ ꯈꯔ ꯊꯣꯡꯕꯤꯕꯒꯤ ꯊꯣꯡꯕ ꯍꯩꯇꯦ ꯈꯜꯂꯤꯔꯥꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯅꯪꯅ ꯊꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯥꯏꯗꯩꯁꯨ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯍꯥꯏꯕꯅꯤ, ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣꯀꯣ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯩꯅ ꯆꯥꯛꯀ ꯊꯣꯡꯕꯁꯤ ꯅꯪ ꯌꯦꯡꯕ ꯉꯝꯗꯕꯣꯏꯔꯦ? ꯑꯕꯦ ꯈꯣꯟ ꯀꯜꯂꯞꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯉꯝꯗꯕꯩ ꯅꯠꯇ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯩꯅ ꯄꯥꯈꯪ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯇꯧꯕꯤꯔꯤ ꯃꯌꯥꯝꯗꯣ꯫ ꯍꯣꯏ, ꯑꯩꯁꯨ ꯏꯆꯟ ꯑꯃ ꯂꯩꯔꯤꯑꯅꯅꯦ ꯅꯨꯡꯉꯥꯏꯖꯔꯤꯅꯤ꯫ ꯑꯕꯦ ꯅꯥꯁꯣꯟꯅꯅ, ꯏꯆꯟ, ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ, ꯃꯥꯏ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕꯒ ꯃꯃꯤ ꯑꯝꯇ ꯊꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯩꯅ ꯁꯣꯝꯗ ꯊꯥꯡꯒꯠꯂꯤꯕ ꯑꯁꯥꯁꯤꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯃꯤ꯫ ꯇꯣꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯂꯒ, ꯆꯤꯡꯂꯦꯝꯕ, ꯀꯩ ꯍꯥꯏꯒꯦ ꯀꯀꯥ? ꯍꯟꯗꯛꯇꯤ ꯀꯣꯂꯦꯖꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥꯗꯗꯤꯅꯦ AMUꯗ ꯑꯣꯏꯅ ꯇꯧꯅꯅꯕ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯐꯣꯝꯗꯨ ꯂꯧꯔꯛꯑꯕꯅꯤꯀꯣ꯫ ꯀꯀꯥ, ꯑꯩ ꯇꯝꯃꯔꯣꯏꯗ, ꯀꯀꯥ ꯍꯣꯏꯅ꯫ ꯍꯩ, ꯌꯥꯔꯣꯏ, ꯃꯗꯨ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯦ, ꯅꯪꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠꯅꯤꯅꯦ, ꯑꯗꯨꯅ ꯅꯪ ꯇꯝꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯕꯦꯗ ꯃꯣꯟꯁꯤꯜꯂꯒ, ꯕꯦꯝꯃ, ꯏꯄꯥꯒꯤ ꯎꯄꯨꯗꯅꯦ ꯐꯣꯝ ꯌꯥꯎꯕꯅꯤ, ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯅꯕꯨꯡꯗ ꯄꯤꯔꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯕꯦ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯎꯄꯨꯗꯒꯤ ꯐꯣꯝꯗꯨ ꯂꯧꯔꯨꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯆꯤꯡꯂꯦꯝꯕꯗ ꯄꯤꯔꯤ꯫ ꯑꯗꯨꯒ, ꯄꯥꯕ, ꯗꯥ ꯆꯤꯡꯂꯦꯝꯕꯁꯤ ꯁꯤꯗ ꯆꯥ ꯍꯥꯞꯄꯒꯦ꯫ ꯍꯥꯞꯄꯣ꯫ ꯀꯥ, ꯑꯩ ꯌꯨꯝꯗ ꯑꯗꯨꯝ꯫ ꯍꯩ, ꯌꯥꯗꯦ, ꯏꯄꯥꯅꯅꯦ ꯃꯅꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯨꯈꯤꯒꯦ, ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯀꯥ, ꯉꯥꯗꯣ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ꯫ ꯌꯥꯔꯣꯏ, ꯉꯁꯥꯏꯗꯒꯤ ꯂꯧꯕꯨꯛꯇ ꯂꯩꯔꯨꯔꯒ ꯄꯨꯈ꯭ꯔꯤ ꯑꯃꯨꯛ ꯀꯨꯝꯃꯗꯤ ꯐꯖꯔꯅꯤ꯫ ꯌꯥꯔꯣꯏꯀꯣ ꯄꯨꯈ꯭ꯔꯤꯗꯒ ꯀꯨꯝꯕ, ꯄꯥꯕ ꯃꯔꯥꯏꯅ ꯑꯗꯨꯝ ꯐꯥꯖꯔꯅꯤ꯫ ꯑꯩꯅꯦ ꯗꯥ ꯆꯤꯡꯂꯦꯝꯕꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯤꯔꯨꯈꯤꯒꯦ ꯏꯔꯨꯖꯅꯕ꯫ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯅꯣꯛꯂꯗꯨꯅ, ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯈꯨꯗꯩꯗꯣ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ, ꯉꯥ ꯐꯥꯔꯨꯈꯤꯒꯦ, ꯍꯣꯔꯦꯟꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯌꯥꯝꯅ ꯂꯩꯔꯤꯀꯣ꯫ ꯑꯕꯦꯒꯤ ꯃꯄꯥꯗꯨ ꯈꯨꯗꯩꯗꯨ ꯄꯨꯔꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯏꯔꯨꯖꯅꯕ ꯍꯥꯏꯗꯅ ꯐꯨꯡꯒꯥꯗ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯅꯨꯄꯥꯗꯨꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ꯫ ꯃꯃꯥꯅ ꯇꯧꯔꯤꯗꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯇꯦꯡ ꯇꯧꯔꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇ
ꯍꯧꯔꯤꯕ ꯃꯩ ꯃꯅꯥꯛꯇꯨꯗ ꯐꯝꯃꯤ꯫ ꯑꯕꯦꯒꯤ ꯃꯄꯥꯁꯨ ꯉꯥ ꯐꯥꯔꯨꯔꯗꯨꯅ ꯁꯦꯝꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯆꯤꯡꯂꯦꯝꯕ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯆꯤꯡꯂꯦꯝꯕ, ꯍꯌꯦꯡ ꯄꯨꯡ 9 ꯅꯪꯅꯕ ꯏꯄꯥꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯆꯠꯁꯤ, ꯅꯪꯒꯤ ꯃꯤꯡ ꯆꯟꯕ꯫ ꯍꯣꯏ ꯀꯀꯥ, ꯀꯀꯥꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯔꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯁꯥꯏꯀꯜꯗꯣ ꯏꯟꯊꯣꯛꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯅꯥ ꯑꯃꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯛꯄꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯐꯤ ꯍꯣꯡꯂꯒ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯉꯁꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯕꯦꯅ ꯈꯜꯂꯤꯕꯁꯦ ꯑꯩꯕꯨ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯈꯟꯕꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯕꯦꯗꯤ ꯑꯩꯅ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯟꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯁꯦ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯈꯜꯂꯝꯒꯅꯤꯗ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯕꯒ ꯂꯣꯏꯅꯅ MUꯗ ꯃꯤꯡ ꯆꯟꯕ ꯂꯥꯛꯂꯤ꯫ ꯇꯣꯝꯕꯅ, ꯏꯕꯨꯡꯉꯣ, ꯆꯤꯡꯂꯦꯝꯕ, ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯔꯦꯟꯠꯀꯤ ꯃꯐꯝꯁꯨ ꯌꯦꯡꯉꯁꯤ꯫ ꯍꯣꯏ ꯀꯀꯥ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤꯁꯤꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯅꯕ ꯊꯤꯔꯤ꯫ ꯂꯩꯐꯝꯗꯨꯁꯨ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯄꯥꯔꯀꯤꯡ ꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯀꯀꯥ, ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯔꯛꯄꯗꯒꯤ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯤ꯫ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯨꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯉꯨꯁꯤ ꯆꯪꯉꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯗꯨꯅ ꯆꯥ ꯄꯨꯔꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯇꯣꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯀ꯭ꯂꯥꯁꯇꯨꯗꯤ ꯇꯥꯡ ꯀꯌꯥꯗꯒꯤ ꯍꯧꯅꯤ ꯍꯥꯏꯒꯦ? ꯀꯀꯥ, ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅꯤ ꯍꯥꯏꯌꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯨꯗꯤꯅꯦ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯅꯪꯒꯤ ꯄꯨꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯧꯔꯥꯡ ꯇꯧꯔꯨꯔꯁꯤꯀꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯍꯣꯇꯦꯜꯗꯒꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯔꯤꯛꯁꯣ ꯑꯃ ꯐꯥꯔꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯇꯣꯝꯕꯅ, ꯆꯤꯡꯂꯦꯝꯕ, ꯕꯖꯥꯔꯗ ꯆꯪꯉꯨꯈꯤꯁꯤ꯫ ꯅꯆꯟꯅꯨꯄꯤꯅ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ, ꯑꯃꯨꯛꯇ ꯂꯩꯕꯤꯈꯤꯁꯤ꯫ ꯍꯣꯏ ꯀꯀꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯣꯇꯣ ꯔꯤꯛꯁꯣꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯕꯖꯥꯔ ꯇꯥꯅ ꯃꯈꯣꯡꯅ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯛꯂꯗꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯣꯠꯆꯩ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯑꯅꯤꯁꯨ ꯄꯣꯠꯆꯩ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯄꯣꯠꯆꯩ ꯂꯩꯕ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯒ ꯂꯩꯔꯝꯕꯗ ꯁꯣꯃꯤꯅ, ꯑꯁ, ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗꯤ! ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯔꯦ꯫ ꯅꯪ ꯉꯁꯥꯏ ꯁꯥꯇꯤꯟ ꯄꯨꯔꯛꯈꯤꯗꯥꯏꯅꯦ? ꯁꯥꯇꯤꯟꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯊꯣꯏꯕꯤꯁꯅꯥꯅ, ꯍꯣꯏ, ꯑꯩ ꯄꯨꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯒꯇꯒꯤ ꯁꯥꯇꯤꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯥꯇꯤꯟꯗꯨ ꯈꯟꯇꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯕꯦꯒ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯕꯦꯒꯇꯨ ꯈꯨꯟꯖꯤꯜꯂꯗꯨꯅ, ꯀꯅꯥꯒꯤ ꯕꯦꯒꯄꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯣꯏꯅ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯑꯃꯨꯛ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯅꯨꯄꯥꯗꯨ ꯇꯣꯝꯕ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯑꯣꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯤꯔꯛꯂꯤ꯫ ꯂꯥꯞꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯄꯗꯒꯤ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯋꯥ ꯑꯝꯇ ꯍꯪꯖꯒꯦꯕ꯫ ꯆꯤꯡꯂꯦꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯨꯛꯇꯁꯨ ꯀꯧꯅꯔꯛꯇꯕꯅꯤ ꯅꯨꯄꯤꯒ, ꯀꯥ ꯍꯦꯟꯅꯁꯨ ꯄꯨꯜꯂꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯏꯟꯅꯗꯨꯅ ꯑꯔꯣꯏꯕ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯉꯥꯏꯍꯥꯛꯇꯤ ꯃꯪꯂꯒ ꯂꯩ ꯅꯨꯄꯥꯗꯨ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ? ꯀꯨꯆꯨ ꯉꯧꯏ, ꯃꯃꯥꯏꯁꯨ ꯀꯣꯏꯗꯥꯅꯩ, ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯁꯝꯕ꯭ꯔꯨ ꯑꯃꯁꯨ ꯊꯨꯡꯂꯤ꯫ ꯐꯖꯕꯒꯤ ꯃꯊꯛꯇ ꯃꯃꯥꯡꯗ ꯊꯥꯗꯔꯤꯕ ꯁꯥꯏ, ꯅꯤꯡꯗꯣꯜ ꯌꯧꯅ ꯁꯥꯡꯂꯤꯕ ꯁꯝ, ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜ ꯂꯩ ꯅꯥꯆꯣꯝ, ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯩ꯫ ꯀꯔꯝꯅ ꯁꯩꯊꯥꯒꯅꯤ? ꯁꯩꯊꯥꯔꯤꯕ ꯃꯈꯩꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯨꯡꯖꯥ ꯃꯍꯥꯛꯄꯨ꯫ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯐꯝ ꯁꯛꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯔꯤ? ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯒꯤ ꯊꯃꯣꯏꯗꯨ ꯃꯤꯍꯨꯟ ꯑꯃꯁꯨ ꯆꯨꯡꯂꯛꯏ꯫ ꯃꯤꯍꯨꯟ ꯑꯗꯨꯕꯨ ꯐꯥꯊꯔꯒ, ꯁꯣꯝꯒꯤ ꯕꯦꯒ ꯑꯣꯏꯔ ꯃꯥꯜꯂꯦ, ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯏꯉꯪ ꯉꯪꯅ ꯑꯃꯗꯤ ꯄꯥꯈꯠꯅ, ꯍꯥ,
ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯕꯦꯒꯇꯨ ꯆꯦꯛ ꯇꯧꯔꯝꯕꯅꯤ, ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯩꯒꯤꯅꯦ, ꯊꯦꯡꯛ ꯌꯨ꯫ ꯅꯨꯄꯥꯗꯨ ꯇꯔꯪ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ, ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯐꯝ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯥ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ ꯁꯣꯃꯤꯅ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩꯈꯣꯏ ꯎꯔꯒ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣꯕ꯫ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯂꯗꯨꯅ, ꯅꯪ ꯁꯤꯗꯤꯕ, ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯕ? ꯍꯥꯏꯁ, ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯃꯤꯍꯨꯟ ꯑꯃ ꯇꯧꯏꯗ꯫ ꯑꯗꯨꯏ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯈꯣꯜꯗ ꯅꯠꯇꯦ, ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯎꯕ꯭ꯔꯣ? ꯌꯦꯡꯉꯣꯕ, ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯦꯡꯉꯨꯅꯦ, ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯛꯇꯨꯅ ꯈꯤꯇꯪ ꯀꯨꯆꯨ ꯂꯩꯁꯤꯜꯂꯒ ꯍꯦꯛ ꯌꯦꯡꯕꯗ ꯐꯖꯗ꯭ꯔꯣ? ꯑꯩꯃ, ꯅꯪꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯦꯗ꯫ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁꯦꯡꯕꯅꯤ, ꯆꯤꯡꯂꯦꯝꯕ ꯃꯁꯛ ꯀꯌꯥ ꯍꯦꯟꯅ ꯐꯖꯕꯗꯤ ꯑꯣꯏꯗꯦ, ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯡ ꯆꯥꯎꯏ, ꯃꯤꯠ ꯊꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯄꯥꯟꯗ ꯁꯝꯕ꯭ꯔꯨ ꯑꯃꯗꯤ ꯄꯤꯛꯇꯛꯅ ꯊꯨꯡꯏ, ꯀꯨꯆꯨꯗꯤ ꯈꯤꯇꯪ ꯃꯨꯇꯛ ꯇꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯅ ꯁꯣꯟꯅꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯁꯣꯃꯤꯒ ꯂꯣꯏꯅꯅ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯂꯝꯂꯥꯟꯕꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯊꯟꯇ ꯏꯀꯥꯏꯖꯕꯗꯧꯅ ꯇꯧꯔꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ, ꯀꯅꯥꯏ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯦꯕ? ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩꯗꯤ ꯎꯕꯗ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯤ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯏꯟꯊꯣꯛꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯣꯃꯤꯅ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯅ ꯃꯪꯕꯗꯨꯗ ꯉꯍꯥꯟꯈꯩ ꯇꯧꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯅ, ꯍꯩꯃ, ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯃꯪꯉꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯊꯣꯏꯕꯤꯌꯥ, ꯊꯣꯏꯕꯤꯁꯅꯥ, ꯍꯣ ꯊꯣꯏꯕꯤꯁꯅꯥꯎ! ꯊꯣꯏꯕꯤꯁꯅꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗꯨꯗ, ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯉꯁꯥꯏꯗꯩꯅꯤ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯁꯦ꯫ ꯊꯣꯏꯕꯤꯌꯥ, ꯊꯣꯏꯕꯤꯁꯅꯥꯎ! ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯀꯧꯏ꯫ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯊꯣꯏꯕꯤꯁꯅꯥꯗꯣ꯫ ꯑꯍꯥ, ꯌꯨꯝ ꯌꯧꯔꯕꯣ? ꯌꯧꯔꯦ ꯏꯕꯦꯝꯃ, ꯉꯁꯥꯏꯗꯒꯤ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦꯕ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯪꯆꯤꯠ ꯀ꯭ꯂꯥꯁ ꯆꯠꯃꯤꯟꯅꯁꯤꯀꯣ, ꯑꯩ ꯂꯧꯕ ꯂꯥꯛꯀꯦ꯫ ꯊꯣꯏꯕꯤꯁꯅꯥ ꯁꯣꯃꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥ ꯈꯨꯝꯃꯨꯗ꯭ꯔꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯍꯧꯔꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯗ ꯄꯣꯛꯆꯔꯕꯁꯨ ꯏꯆꯝ ꯆꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯇꯧꯗꯅ ꯇꯣꯛꯇꯕ, ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯈꯔ ꯑꯅꯝ ꯀꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯦꯠꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗ, ꯙꯥꯔꯤ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯍꯥꯏꯔꯞ ꯋꯥꯈꯜ ꯑꯃ ꯇꯧꯅ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯁꯣꯐꯥ ꯀꯥꯗ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯇꯣꯟ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯂꯥꯛꯂꯒ ꯂꯩꯔꯝꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯈꯤ꯫ ꯃꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯞ ꯈꯣꯏꯔꯝꯂꯗꯨꯅ, ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯂꯥꯛꯑꯝꯃꯤꯔꯣ? ꯎꯗꯕ ꯀꯨꯏꯔꯦ ꯏꯟꯗꯣꯝꯆꯥ꯫ ꯀꯨꯏꯔꯦ ꯀꯨꯏꯔꯦ꯫ ꯍꯩꯃ, ꯀꯔꯤꯅꯣ, ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦꯃꯤ, ꯁꯝꯒꯁꯤꯅ ꯑꯣꯟꯊꯣꯛꯅ ꯁꯥꯡꯉꯤꯕ꯫ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯂꯗꯨꯅ, ꯏꯃꯥꯅ ꯁꯝ ꯁꯥꯡꯍꯜꯂꯣ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯁꯥꯡꯍꯜꯂꯕ꯫ ꯑꯗꯨꯅꯤ, ꯅꯨꯄꯤꯗꯤꯅꯦ ꯁꯝ ꯁꯥꯡꯍꯟꯕꯅ ꯂꯩꯇꯦꯡꯅꯤꯗꯣ꯫ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯍꯣꯏꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯍꯣ, ꯁꯨꯝꯅꯦ, ꯅꯣꯏꯁꯤꯡꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯃꯗꯣꯝꯆꯥꯗꯨꯅ ꯕꯦꯛꯇꯒꯤ ꯄꯣꯂꯤꯊꯤꯟ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯨꯠꯁꯤꯟꯅꯗꯨꯅ, ꯁꯦ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ꯫ ꯊꯣꯏꯕꯤꯁꯅꯥ ꯉꯛꯅ, ꯑꯩꯃ, ꯏꯟꯗꯣꯝꯆꯥ, ꯀꯩꯅꯣ ꯁꯤꯕꯣ? ꯍꯣ, ꯅꯪꯒꯤ ꯐꯅꯦꯛꯀ ꯐꯤꯒꯅꯦ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ꯫ ꯍꯣ, ꯍꯌꯦꯡꯁꯦ ꯅꯪꯒꯤ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ, ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦꯗꯅꯅꯦ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ꯫ ꯃꯟꯗꯣꯝꯆꯥꯗꯨꯅ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫
ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯏꯟꯗꯣꯝꯆꯥ, ꯃꯥꯁꯇꯔ ꯇꯧꯒꯦꯅ ꯃꯤꯡ ꯆꯜꯂꯨꯕꯅꯤ꯫ ꯑꯣ, ꯐꯩ ꯐꯩ ꯐꯩ꯫ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ, ꯑꯩꯁꯨ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯄꯣꯊꯥꯔꯨꯔꯣ ꯄꯣꯊꯥꯔꯨꯔꯣ꯫ ꯊꯣꯏꯕꯤꯁꯅꯥ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯤ꯫ ꯀꯥ ꯌꯧꯕꯒ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯃꯗꯤ ꯕꯦꯒꯇꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯋꯥꯈꯜꯁꯨ ꯆꯔꯥꯡꯅꯩ, ꯃꯥꯏꯊꯣꯡꯗꯁꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯐꯥꯎꯕꯗꯧꯅ ꯇꯧꯔꯤ꯫ ꯏꯕꯦꯇꯣꯟꯁꯨ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯗꯣ ꯊꯤꯟꯗꯣꯛꯂꯨꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯄꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯣꯂꯤꯊꯤꯟꯗꯨ ꯈꯨꯜꯂꯗꯨꯅ, "ꯍꯩꯃꯥ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ? ꯐꯤꯁꯤꯡꯁꯦ ꯄꯥꯝꯗ꯭ꯔꯕꯣ?" ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯅꯤꯡꯅ ꯈꯣꯟ ꯀꯜꯂꯞꯅ, "ꯏꯃꯥ ꯍꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯑꯩ ꯌꯨꯝ ꯄꯥꯟꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯕꯁꯦ ꯏꯃꯥ ꯍꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ?" ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯌꯦꯡꯉꯣꯏ, ꯑꯁꯨꯛ ꯐꯕ ꯇꯥꯟꯖꯥꯁꯤꯗꯤꯅꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯀꯣꯏꯕꯦꯝꯃ꯫ ꯑꯁ, ꯏꯃꯥ, ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯑꯝꯇꯗꯤ ꯇꯝꯈꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯍꯩ, ꯅꯪ BA ꯐꯥꯎꯕꯗꯤ ꯇꯝꯍꯜꯂꯦꯗꯅ, ꯌꯥꯔꯦ, ꯃꯗꯨꯅ ꯌꯥꯔꯦꯀꯣ꯫ ꯆꯥꯟꯁ ꯐꯖꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯐꯔꯦ, ꯏꯆꯥꯁꯨꯅꯦ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯏꯃꯥꯁꯨ ꯆꯥꯒꯒ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯏꯕꯦꯇꯣꯟ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯅ ꯐꯝꯂꯒ ꯂꯩꯍꯧꯔꯤ, ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ꯫ ꯉꯁꯥꯏꯒꯤ ꯆꯤꯡꯂꯦꯝꯅ ꯐꯖꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯉꯥꯏꯍꯥꯛ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞꯇ ꯃꯥꯡꯈꯤꯕꯒꯨꯝ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯇꯦꯂꯤꯐꯣꯟꯗꯨ ꯈꯤꯡꯂꯛꯄꯗ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ, ꯁꯣꯃꯤꯔꯣ?" "ꯍꯣ, ꯃꯥꯅꯦ, ꯑꯩꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯕꯦꯒꯇꯨ ꯌꯦꯡꯗ꯭ꯔꯤꯕꯣ?" "ꯌꯦꯡꯗ꯭ꯔꯤ, ꯀꯩ ꯍꯥꯏꯒꯦ?" "ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃ ꯅꯪꯉꯣꯟꯗ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯅꯅꯤ." "ꯑꯣ, ꯍꯣꯏ, ꯑꯩ ꯌꯦꯡꯉꯛꯀꯦ." "ꯀꯩꯅꯣ ꯈꯣꯟꯖꯦꯜꯗꯨꯕꯣ? ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜꯒ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯒꯗꯨꯕꯨ ꯃꯥꯟꯅꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯣ ꯑꯩ ꯊꯝꯃꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ, ꯑꯩ ꯐꯤ ꯍꯣꯡꯗ꯭ꯔꯤ." "ꯍꯣꯏ, ꯍꯣꯡꯉꯣ ꯑꯗꯨꯗꯤ." ꯐꯣꯟꯗꯨ ꯊꯝꯂꯝꯗꯨꯅ ꯐꯤꯔꯣꯜꯁꯨ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯁꯨ ꯇꯣꯝꯕꯒ ꯂꯣꯏꯅꯅ ꯕꯁ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯕꯁ ꯇꯣꯡꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯛꯂꯕꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯥꯁꯣꯟꯅꯅ, "ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ ꯅꯨꯡꯁꯥ ꯃꯍꯥꯛꯇꯣ꯫ ꯃꯥ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯈꯣꯏꯔꯥꯡꯂꯤꯁꯤꯅ ꯀꯩꯒꯤ?" ꯁꯣꯝꯗꯅ ꯑꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯁꯈꯤꯒ ꯂꯣꯏꯅꯅ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨ ꯌꯧꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯈꯤꯅ, "ꯑꯕꯤ, ꯅꯣꯏ ꯍꯤꯔꯣꯗꯨꯕꯨ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ?" "ꯆꯨꯝꯃꯤ. ꯑꯗꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯅꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯅꯤꯀꯣ." "ꯄꯥꯡꯗꯣꯏꯅꯤ. ꯗꯥ ꯆꯤꯡꯂꯦꯝꯕꯒꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯗ ꯌꯥꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯅꯁꯨ ꯃꯇꯦꯡ ꯇꯧꯅꯤꯅ ꯍꯥꯏꯅꯔꯤꯕꯅꯤ." "ꯑꯗꯣ ꯕꯦ, ꯗꯥ ꯆꯤꯡꯂꯦꯝꯕꯅ ꯅꯪꯁꯦ ꯃꯆꯜ ꯑꯃꯒꯨꯝ ꯈꯟꯕꯗꯧꯅ ꯇꯧꯏꯀꯣ." "ꯑꯁ, ꯈꯜꯂꯝꯃꯣꯏꯗ, ꯀꯃꯥꯏꯅ ꯈꯟꯗꯣꯔꯤꯒꯦ?" "ꯑꯣ, ꯅꯣꯏ ꯃꯥꯃꯅ ꯍꯥꯏꯅꯤ ꯑꯕꯦꯁꯦ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯔꯤꯕ." ꯑꯕꯦ ꯉꯛꯂꯞꯅ, "ꯑꯦ, ꯑꯁꯦꯡꯕꯩꯔꯣ? ꯀꯅꯥꯒ ꯂꯨꯍꯣꯡꯗꯣꯏꯕ?" "ꯑꯣ, ꯀꯅꯥꯒ ꯑꯣꯏꯗꯧꯔꯤꯒꯦ? ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯍꯥꯟꯖꯗꯨꯒꯅꯦ꯫ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑꯒꯅꯦ ꯑꯎꯟꯄꯣꯠꯀ ꯌꯦꯡꯈ꯭ꯔꯕꯅꯤ ꯏꯕꯦꯝꯃ." ꯑꯕꯦ ꯏꯀꯥꯏꯅ ꯁꯈꯤꯗ ꯑꯣꯏꯅꯔ ꯐꯨꯔꯗꯨꯅ, "ꯑꯁ, ꯌꯥꯔꯦꯍꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯌꯥꯝ ꯐꯔꯛꯀꯅꯨꯀꯣ. ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯖꯕꯅꯤ, ꯃꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦꯗ." ꯋꯥꯔꯤ ꯁꯥꯅ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯕꯣꯔꯥ ꯆꯥꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯕꯣꯔꯥ ꯆꯥꯔꯤꯉꯩ ꯆꯤꯡꯂꯦꯝꯕ ꯂꯥꯛꯄꯗꯨ ꯁꯈꯤꯅ ꯎꯔꯗꯨꯅ ꯑꯕꯦꯗ ꯍꯥꯏꯔꯞ ꯐꯨꯕꯣꯏ ꯁꯤꯛꯄꯣꯏ ꯇꯧꯔꯗꯨꯅ, "ꯑꯕꯦ, ꯅꯣꯏ ꯍꯤꯔꯣ ꯂꯥꯛꯑꯦ, ꯌꯦꯡꯉꯨꯇꯨ." ꯑꯕꯦꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯑꯕꯦ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯑꯕꯦ, ꯀꯥꯏꯗ ꯆꯠꯂꯨꯏꯕ?" ꯁꯅꯥꯕꯨꯜꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ, "ꯏꯁꯤꯡ ꯁꯣꯛꯎꯔꯤꯔꯣ?" "ꯍꯣꯏ, ꯁꯣꯛꯏꯅꯦ." ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯏꯁꯤꯡ ꯁꯣꯛꯑꯒ ꯁꯠ ꯂꯥꯛꯎꯀꯣ." ꯆꯤꯡꯂꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯕꯨꯡꯉꯣ, ꯆꯤꯡꯂꯦꯝꯕ, ꯅꯪ ꯑꯗꯨꯝ ꯆꯪꯉꯝꯃꯨꯀꯣ. ꯏꯄꯥꯅꯦ ꯃꯤ ꯑꯃꯇ ꯎꯅꯔꯨꯈꯤꯒꯦ." "ꯍꯣꯏ ꯀꯀꯥ, ꯆꯠꯄꯤꯔꯨꯔꯣ." ꯃꯄꯥꯗꯨ ꯆꯠꯈꯤꯕꯒ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯪꯒꯤꯠ ꯇꯧꯅꯔꯗꯨꯅ ꯁꯈꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯈꯤ ꯆꯠꯈꯤꯕ ꯑꯗꯨꯗ, "ꯑꯦ, ꯁꯈꯤꯁꯤꯅ ꯑꯩ ꯎꯕꯒ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯩ ꯍꯥꯏꯕ?" "ꯊꯕꯛ ꯂꯩ ꯍꯥꯏꯍꯧꯕꯅꯦ, ꯁꯤ ꯆꯥꯔꯣ, ꯑꯩꯅ ꯆꯥꯕꯁꯦ ꯍꯩꯅꯗꯕ꯭ꯔꯣ?"
ꯍꯩꯅꯩꯍꯦ ꯑꯗꯣ ꯕꯦ ꯆꯠꯂꯁꯤꯔꯥ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯄꯣꯊꯥꯅꯤꯡꯉꯤ ꯍꯣꯏ ꯆꯠꯂꯁꯤ ꯕꯣꯔꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯂꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯅ ꯂꯥꯛꯃꯤꯟꯅꯔꯤ ꯈꯔ ꯆꯠꯂꯒ ꯑꯕꯦꯅ ꯇꯞꯅ ꯗꯥ ꯆꯤꯡꯂꯦꯝꯕ ꯀꯩ ꯍꯥꯏꯒꯦ ꯀꯔꯝ ꯀꯥꯟꯗ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯍꯥꯏꯒꯦ ꯂꯥꯛꯏꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯔꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯇꯤ ꯆꯠꯂꯒꯦ ꯈꯟꯕꯅꯤ ꯀꯀꯥꯅꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯟꯕ ꯍꯧꯔꯣꯅ ꯍꯥꯏꯔꯤ ꯑꯕꯦ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏꯊꯣꯡꯗꯨꯃꯛꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯗ ꯑꯕꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗꯨ ꯎꯍꯟꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯗꯥ ꯆꯤꯡꯂꯦꯝꯕꯗ ꯋꯥ ꯑꯃ ꯍꯥꯏꯗꯧꯗꯤ ꯂꯩꯀꯣ ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯑꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯌꯧꯔ ꯆꯪꯉꯒꯦꯀꯣ ꯆꯤꯡꯂꯦꯝꯕ ꯃꯌꯨꯝꯗ ꯆꯪꯈꯤꯕꯗꯣ ꯑꯕꯦ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯅꯣꯛꯐꯦꯠ ꯇꯧꯍꯧꯔꯤ ꯑꯕꯦ ꯋꯥꯈꯜꯗꯅ ꯗꯥ ꯆꯤꯡꯂꯦꯝꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯤ ꯃꯄꯣꯛꯁꯤꯃꯒꯤ ꯈꯪꯕꯤꯔꯔꯣꯏꯗ꯭ꯔꯥ